Hi guys.ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯆꯠꯄ ꯍꯧꯕꯁꯦ. ꯑꯩꯈꯣꯏꯁꯦ ꯆꯤꯡ ꯀꯥꯏꯅꯦꯕꯀꯣ. ꯑꯗ ꯆꯤꯡ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯌꯥꯝꯕ ꯃꯊꯛ ꯂꯣꯏ ꯂꯩꯍꯧꯔꯦ. ꯍꯥꯟꯅ ꯀꯥꯈ꯭ꯔꯦ. ꯑꯩꯈꯣꯏꯁꯦ ꯄꯣꯠꯇ ꯄꯨꯈꯠꯂꯛꯄ ꯇꯞ ꯇꯞꯅ. ꯑꯩ ꯕꯦꯒꯁꯨ ꯌꯥꯜꯂꯦ. ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯖꯦꯁꯟ ꯇꯥꯃꯣ. ꯁꯤꯅ ꯑꯩꯈꯣꯏ ꯇꯝꯅꯕ ꯃꯆꯥ. ꯃꯥꯁꯨ ꯀꯥꯒꯦꯅ ꯀꯥꯔꯛꯏ. ꯑꯩ ꯑꯩꯈꯣꯏꯅ ꯆꯤꯡ ꯑꯩꯈꯣꯏꯅ ꯃꯤ ꯁꯨꯃꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ. ꯑꯩ ꯃꯇꯣꯟ ꯌꯧꯗꯣꯔꯦ. ꯈꯔꯗꯤ ꯀꯥꯔꯗꯤ ꯃꯇꯣꯟ ꯌꯧꯔꯛꯑꯅꯤ. ꯑꯗꯨꯋꯥꯏꯗꯩ ꯑꯩ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ. ꯑꯩꯈꯣꯏꯗꯣ ꯂꯝꯕꯤ ꯂꯥꯛꯑꯦ. ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯡꯅ ꯂꯝꯕꯤꯁꯦ. ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯔꯥꯏꯠ ꯍꯦꯟ ꯁꯥꯏꯠ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯑꯃꯁꯤꯅ ꯃꯂꯤꯡꯒ. ꯑꯁꯣꯝꯗꯅ MU ꯖꯒꯥ. ꯁꯤ ꯀꯥꯔꯛꯄ ꯖꯒꯥ ꯉꯝꯃꯤꯅ ꯍꯥꯏꯕꯣ. ꯉꯝꯃꯤ ꯐꯖꯅ. ꯑꯁꯤ ꯀꯤꯍꯣꯝꯀꯣ. ꯁꯣꯅꯥꯀꯟ ꯆꯤꯡꯒꯤ ꯐꯖ꯭ꯔꯣ. ꯁꯣꯅꯥꯀꯟ ꯃꯊꯣꯡ ꯂꯥꯛꯑꯦ. ꯑꯁꯤꯒꯤ ꯆꯤꯡ ꯁꯣꯅꯥꯀꯟ ꯂꯥꯟꯊꯣꯛ ꯇꯈꯦꯜ ꯂꯝꯕꯤ ꯑꯃ ꯇꯥꯗꯣꯏꯅꯦꯕ. ꯁꯤꯗ ꯂꯝ ꯆꯠꯂꯒꯅ. ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯂꯝꯕꯤ ꯑꯁꯤꯒꯤꯗꯣ ꯑꯥꯗꯩ ꯄꯜꯂꯤꯁꯦ. ꯁꯤꯗꯩꯅ ꯍꯧꯔꯛꯏꯁꯦ. ꯅꯝꯕ ꯍꯧꯕꯁꯦ. ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ. ꯏꯍꯥꯟ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯐꯣꯡꯗꯣꯛꯐꯝꯁꯦ ꯑꯥꯗꯒꯤꯅꯦ. ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯃꯊꯛꯇ ꯍꯩ ꯊꯤꯔꯤꯁꯦ. ꯍꯩ ꯆꯦꯃꯨꯛꯀ ꯃꯨꯟꯕꯗꯤ ꯌꯥꯎ ꯃꯥꯜꯂꯦ. ꯉꯥꯏꯈꯣ ꯑꯃꯇ ꯂꯧꯒꯦ. ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯣꯊꯥꯔꯛꯏꯁꯤꯅꯦ ꯇꯧꯁꯦ. ꯑꯁꯤꯅ ꯎꯕꯅꯦꯕ ꯁꯤꯁꯦ. ꯐꯥꯗ ꯑꯗꯨꯝ ꯌꯥꯅꯤ. ꯁꯥꯏꯗꯨꯝ ꯁꯤꯝꯕꯥꯏ. ꯍꯩ ꯃꯨꯟꯕ꯭ꯔꯥ ꯌꯦꯡꯒꯦ. ꯋꯥ ꯍꯩ ꯈꯨꯃꯟꯁꯦ ꯃꯇꯨ ꯇꯤ ꯃꯨꯟꯕ ꯋꯥꯅꯤ. ꯇꯥꯕ꯭ꯔꯣ? ꯈꯥꯎꯅꯨꯡ ꯇꯥꯕ꯭ꯔꯣ? ꯍꯥꯎꯕ꯭ꯔꯣ? ꯑꯣ ꯍꯦꯛꯂꯛꯏꯁꯤꯅ ꯑꯁꯤ ꯑꯅꯤꯁꯤꯔꯥ? ꯇꯦꯁꯅ ꯏꯕꯥꯅꯤ ꯇꯥꯔꯦ ꯀꯩꯅꯣ. ꯑꯩꯈꯣꯏ ꯆꯦꯠꯇꯣ ꯉꯁꯥꯏꯒꯤ ꯍꯩꯔꯤꯠꯇꯣ. ꯍꯥꯎꯋꯦ ꯍꯩꯔꯤꯠ ꯆꯥꯕ. ꯑꯩꯈꯣꯏ ꯆꯤꯡ ꯀꯥꯔ ꯁꯤꯒꯨꯝꯕ ꯊꯤꯔꯨꯔꯦ. ꯀꯩꯅꯣ ꯇꯧꯔꯤꯔꯣ ꯑꯗꯨꯗ. ꯄꯣꯠꯇꯤ ꯂꯩꯗꯥꯏꯃꯦ. ꯋꯥ ꯍꯥꯎꯋꯦ. ꯏꯅꯥꯎꯒꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯛꯀꯅꯤ. ꯁꯤꯗ ꯍꯦꯟꯅ ꯐꯖꯕ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯧ. ꯃꯌꯥꯝꯁꯤ ꯈꯪꯉꯅꯤꯅ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯌꯦꯜꯂꯣ ꯁꯨꯠꯇ. ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯌꯨ. ꯃꯈꯥ ꯀꯩ ꯍꯥꯏꯁꯤꯒꯦ? ꯃꯈꯥꯗꯤ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ. ꯑꯗꯨꯝ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ. ꯃꯌꯥꯝꯅ ꯀꯩꯅꯣ ꯄꯦꯟꯗꯕ ꯇꯧꯕꯤꯌꯨ. ꯌꯥꯎꯔꯁꯨ ꯀꯃꯦꯟꯇ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯨꯀꯣ. ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ. ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯁꯤꯅ ꯚꯤꯗꯤꯑꯣꯁꯤ. ꯅꯦ ꯍꯦꯛ ꯇꯥꯏꯕ ꯑꯩꯈꯣꯏꯁꯦ. ꯉꯁꯥꯏ ꯀꯥꯕ ꯂꯥꯛꯅꯕꯅꯦ ꯁꯥꯕ ꯁꯥꯕꯩ. ꯃꯌꯥꯝꯅꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯋꯥꯛꯀꯤꯡ ꯆꯦꯟꯕꯁꯦ ꯕ꯭ꯂꯣꯛ ꯅꯝꯃꯤ ꯈꯣꯠꯂꯦ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯌꯥꯏꯑꯕꯀꯣ. ꯑꯇꯩ ꯉꯁꯤ ꯋꯥꯛꯀꯤꯡ ꯆꯦꯟꯕ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯅꯝꯃꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦꯕ. ꯑꯩꯈꯣꯏ ꯑꯔꯥꯞꯇꯤ ꯐꯨꯅꯥ ꯆꯤꯡꯁꯦ ꯁꯤꯗꯒꯤ ꯌꯦꯡꯊꯕꯗ ꯑꯩꯈꯣꯏ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯎꯏꯕ. ꯃꯌꯥꯝꯅ ꯈꯪꯉꯝꯃꯅꯤ ꯑꯩꯈꯣꯏ ꯊꯤꯌꯥꯝꯄꯥꯠ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛ ꯃꯌꯥꯝ ꯌꯨꯡꯉꯒ ꯊꯝꯕꯥꯜ ꯃꯌꯥꯝ ꯁꯥꯠꯄꯗꯣ. ꯑꯗꯨ ꯁꯤꯗꯤ ꯃꯊꯛꯇ ꯑꯗꯨꯝ ꯎꯏꯕ ꯐꯖꯩꯌꯦꯕ. ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯎꯠꯂꯛꯀꯦꯕ ꯑꯗꯨꯗꯣ. ꯑꯗꯩ ꯑꯩꯈꯣꯏ ꯁꯦꯜꯂꯕꯨꯛꯇ ꯑꯗꯨꯝ ꯄꯣꯁ ꯇꯥꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨꯝ. ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯑꯔꯥꯞꯇꯤ ꯑꯩꯈꯣꯏ ꯆꯤꯡꯗꯤ ꯎꯕ ꯐꯖꯕꯁꯤꯡꯗꯣ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯎꯠꯆꯅꯤꯡꯕ. ꯀꯩꯅꯣꯅꯤ ꯉꯍꯥꯟꯒꯩ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯅꯝꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ. ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯑꯗꯨꯗꯨꯒꯤꯅꯦꯕ. ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯝ. ꯍꯥꯏꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯝ ꯎꯖꯔꯛꯀꯦꯕ. ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯇꯪꯈꯥꯏꯃꯨꯛꯇꯤ ꯆꯠꯂꯛꯑꯦ ꯑꯩꯈꯣꯏ ꯁꯥꯏ ꯂꯥꯛꯏꯁꯦ. ꯁꯤ ꯋꯥꯏꯅ ꯉꯍꯥꯟꯒꯩ ꯀꯥꯔꯨꯗꯕꯒ ꯑꯣꯏꯔꯦ. ꯑꯁ ꯑꯩ ꯇꯨꯡꯒꯤ ꯖꯒꯥꯗꯤ ꯁꯥꯕꯅꯦ. ꯑꯁ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯃꯆꯥꯗꯨꯔꯣ. ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯍꯦꯛꯂꯛꯏ ꯃꯥꯜꯂꯦ.
ꯊꯤ ꯐꯖꯩꯕꯣ ꯅꯦ ꯆꯤꯡ ꯆꯦꯞ ꯖꯒꯥꯁꯤꯅ ꯏꯜꯂꯣ ꯀꯌꯥ 10 ꯏꯜꯂꯨꯔꯣ ꯀꯗꯥꯏ ꯀꯗꯥꯏ ꯄꯤꯔꯛꯎꯅꯦ Langkai ini. ꯑꯃ ꯌꯦꯡꯒꯦꯗ ꯆꯦꯁꯗꯩꯀꯣ ꯑꯩ ꯏꯟꯖꯦ ꯃꯤꯇꯣ ꯑꯁꯤ ꯀꯩꯅꯣ ꯂꯩ ꯖꯒꯥꯁꯦ ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯦ ꯑꯩꯒ ꯋꯥꯡ ꯃꯥꯟꯅꯗꯣꯔꯦ ꯃꯃꯥꯅ ꯍꯋꯥꯏ ꯕꯤꯖꯔ ꯊꯥꯛꯑꯕꯅꯦꯕꯀꯣ ꯇꯥꯃꯣ ꯕꯤꯠ ꯂꯥꯎ ꯑꯣ ꯁꯤ ꯀꯥꯔꯩꯁꯦ ꯍꯣꯏ ꯂꯥꯏ ꯄꯥꯏ ꯍꯧꯗꯣꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯤꯟ ꯁꯤꯠꯄ ꯈꯣꯠꯄ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯑꯣꯏꯇꯥꯔꯦ ꯑꯣꯏꯕ ꯇꯨꯗꯣ ꯑꯗꯨꯅꯦ ꯁꯤ ꯀꯥꯗꯣꯏꯅꯤ ꯀꯨꯗꯨꯔꯥ ꯀꯨꯗꯨꯔꯥ ꯑꯁ ꯁꯤ ꯊꯤꯌꯥꯄꯥ ꯖꯒꯥ ꯁꯤꯁꯤꯅ ꯑꯁ ꯆꯤꯡ ꯌꯥꯝ ꯐꯖꯩꯅ ꯏꯕꯣ ꯇꯣ ꯑꯁꯣꯝ ꯁꯤ ꯂꯝꯕꯤꯁꯦ ꯁꯤ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯁꯣꯝ ꯅꯥꯀꯟ ꯊꯧꯕꯥꯜ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟ ꯌꯥꯏꯔꯤꯄꯣꯛ ꯆꯪꯗꯣꯏꯅꯤ ꯊꯕꯥꯅ ꯈꯨꯝꯖꯤꯟꯈꯤꯕꯩꯅꯤ ꯁꯤ ꯊꯤꯌꯥꯄꯥ ꯖꯒꯥꯁꯦ ꯑꯌꯥꯒꯦꯕꯀꯣ ꯊꯨꯅ ꯅꯍꯥꯛ ꯆꯠꯂꯨꯔꯦ ꯅꯝꯍꯧꯔꯦ Lai satu kok. ꯃꯌꯥꯝ ꯆꯥꯕꯁꯦ ꯑꯌꯥꯟ ꯍꯧꯔꯒꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯥꯛꯏꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯔꯦ ꯅꯨꯃꯤꯠ ꯇꯥꯔꯒꯅꯤ ꯑꯩꯈꯣꯏ ꯀꯨꯝꯃꯛꯇꯣꯏꯁꯦ ꯑꯁ ꯐꯖꯩꯅ ꯍꯥꯏꯕꯣ ꯍꯣꯏ ꯄꯣꯁ ꯌꯥꯝ ꯇꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯁꯣꯏꯕ ꯀꯔꯤ ꯀꯔꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯁꯨꯃꯥꯏꯅ ꯅꯝꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯝꯃꯒ ꯉꯁꯤ ꯈꯨꯗꯛꯇ ꯊꯥꯒꯠꯄꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯉꯁꯤ ꯆꯤꯡꯗ ꯀꯥꯔ ꯋꯥꯛꯀꯤꯡ ꯆꯠꯄ ꯈꯣꯠꯄ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯊꯤꯌꯥꯝꯄꯥ ꯎꯠꯄ ꯀꯩꯀꯥ ꯇꯧꯖꯔꯤꯁꯦ ꯍꯌꯦꯡ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯊꯤꯌꯥꯝꯄꯥ ꯆꯠꯆꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯖꯔꯛꯀꯦ ꯃꯁꯤꯁꯨ ꯃꯌꯥꯝꯅꯤ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯒꯦ